Nongmeina Pankhibi Mirolbi Nupi Amagi Macha Sire Chennaba Fabiyu Haina Wakat Mifam Famkhre Haukiba Mars Anida Thobal District ki Sangayumpham Pulai Pokpida Thokiba Khatna Chainabagi Thodok Amada Nongmai Charamaruna Panbadagi Sokhiba Mirolbi Nupi Amagi Macha Dr. na Mamagi Puknungda Sire Haibadagi Ngarang Ras Medicity Hospital da Operation Tawraga Lokthokre Haukiba Mars Anida Thokiba Khothongnabagi Thodok aduda Sokhiba Mirolbi Nupi adugi maming Saridara Sholi Chahi Kuntraga Manga Mapuraiba Muhammad Azman Khan Leifam Sangayumpham Pulai Pokpi Makhalekaini Amaromda JSC against the killing of the fetus of Saridara Sholi na sinduna ngasi nungtil puknungda naupuriba angang hatpa miyoi phaduna ainggi oiba ahakpa chairak piyu haiduna Sangayumpham Pulai Pokpi Makhalekaida imung manung amasung lekaigi nupi singna wakat mifam famkhre wakat mifam aduda saruk yakhibi Ismatulna paumi singda fongdorakpada Haukiba Mars anigi thodok aduda Saridara Sholi magi ingkolda hawai hektuna leibani numit aduda khatnariba nakal anigi marakta nongmai yauna khut thoknarakpadagi hana Sangayumpham Jila Parishad ki member oiramba amagi manaw nupa Muhammad Tamijur Rahmanna atamnana nongmai kapsinbadagi sokhibani thodok aduda Saridara Sholi gi Masada Charamaru Taramari Panki Mahak Kudakta District Hospital Thaubalda Pukhatki Masigi Matungda Mahak Rimsta refer tauki Phibam Lusalakpadagi Ras Medicity Hospital da amuk refer tauki Saridara Sholi gi Masada Panba Charamaru aduna maram oiraga Mahaki Puknungda Naupuriba Angang adu Sire Haibadagi Ngarang Ras Medicity Hospital da Operation Tawraga Loktokhibani maram aduna thodok asida chenariba Muhammad Tamijur Rahmanbu Phabiduna Mahaki Mathakta Aingi oiba Chairak Fabiyu Haina mahakna laingaki pukning chingsilakki na wakat mifam aduda Mirolbi Nupi da nongmai kapa yaningde khudakta mihatpa dandi piyu mihatpa Tamijur Rahman dandi piyu haina thaba placard sing sizinaki Home 2025 Sangayumpham da khana Chennaba ama thokpada akhoi Turempan gi ingkhol koijaba inamane Turempan gi ingkhol koiraga hawai hega leriba Saridara Sholi Mapuroibana Azman Khan haiba nupi asina hawai hega laringaida Tamijur Rahman haiba nupa asina atamnana mabu hatke haibagi matagomna nongmai maru masing khandana kapsinbiba sidai kapsinbiraga khoinu hostam pukhale Chennaba Fabiyu Haina Wakat aduwaida Turemapanda hawai lagalairingai aswam Wangmada Hanabi Zila Along Hajur Rahman Makoigi Imugi Mishina Lekai Adubi Mikaraga Khatna Chennaba Tawraki Maduda Zilagi Manao Mupatami Ju Nanolai Kapa Haraki Atopa Kangluk Aduda Adubi Matunda Sonda Turel Wangmada Hawai Heklaga Lairiba Ngonda Asisu Kapu Haina Lauraki Kapu Hairiba Misaksing Adubi Zilagi Manao Nupa Tamijurna Aingonda nongmai kaplaki ai isa si 10 years ki matungda concept oirakpani aigi iral karino makoina aingonda karigidamak nongmai kapliba makoina aingonda nongmai kapa adugi maramna aigi puknungda yauriba angang ngasidi taibang phawdringida manghanbire taibang phawdriba aigi isagi maralna karino lamdam asida leiriba mari leinaba department gi amadi club organization gi miyoisingna ima isagi asumba puthokpiro taibang mapung phadriba dakhartan asukuiba matamse imita aigi sa uba khangnaba honaraba handakti uba khanggani khanman karigino mana aigi sa hatpiriba aibusu hannaba khonnabiriba aigi kadirano aingonda nongmai kabliba misakto dandi pibiyo madi lainaba singa
Mahako Habiyu Dandi Pibiyo Agi Sali Malan Karino Aina Kari Lan Baginum Makuida Ina Kari Hai Bagi Ayidi Hawaii Higla Laibani